Manipur Home Guard na tharakhiba RTI gi paukum state lengak na pigadabani haina High Court of Manipur na Yathang taw tharakhrei. Manipur Home Guard Act ki matung ina organization asida leitaba tongan ba post sing da promotion pirambagi wathokta chenaba sing amadi hangduna leiba post masing Kanghan Biu Haina RTI Eki Makada Mamang Chahigi December Nipanda Manipur Information Commission da Wakat Ki Madugi Matung Tarak Pada Thasigi Mapanda Commission Pirakiba Paukumda Chamam Nabalai Badagi Paukum Adubu Singna Raduna High Court of Manipur da Manipur Home Guard Employees Welfare Association Ki President Yanglem Mangina Wakat Ki Wakat Adungarang Manipur High Court Ki Judge Justice Ahanthem Bimol Gi Court da While Chataki While Aduda Nakal Animaki Wafam Singkup Nataraba Matungda Lengaki Mari Lena Singda Jayol Marigi Manung da Paukum Pirak Naba notice Taki Hiramasiga Mari Lena praise the Thadoropa video message Amada Wai Mangina Hai Kumja listing Aniga Kunga Mangagi December Nipanda Manipur Home Guard Ka Mari Lena Thakiba RTI Gi Matungina Manipur Information Commission na Thasigi Mapanda Paukumama Piraki Commission na Piba Paukum Madugi Matungina Commission na Wakat Adukup na Yengsilaba Matungda Home Guard Asi Civil Police Ka Kenaba Kaya Lay Home Guard Personnel Sing Asi Manipur Home Guard Act Lising ang mga chamapan marfu mapanamadi Manipur Home Guard Rule lising ani kungani thoigi makhada leiba tokhaiba organization amani adumay namak tokhaiba organization ama oiduna su Home Guard personnel sing asi Manipur Police Department ki mideng makhada mathau tawi amaromda Police Department asi RTI Act ki makhada senja thumja natraga miyoibagi hak khongaunaba natana atai hiram singda komthokpa leibana Wakadadu Chanaba Yaroi, Manipur State Information Commission na Pirakpa Paukum Aduna, Personnel Singi Marakta, Chamam Naba Amatok Halei, Masinamaram Weraga, Hiram Masida Miting Changbinaba Amukhana, High Court of Manipurda, Wakat Kipani High Key. Home Guard personnel se taseng na magi commandant general legadami haiba Home Guard ek ene rule masagi lejari ba puna maksi kanthoga police Assam Police Manual Eki Makada Salariba Police Ki Makada Labani Muhaiba Moina Control Doguni Muhaiba the Koi the Pendaba Yamna Nongaitaba Pakum Masip Konava Awabasi Konava Honorable High Court of Manipur High Jabani High Court Narang Notice some issue of the Sayon Marigi Manunda Pakum Piraknaba Manipur Sarkargi Home Commissioner Aduga Commandant Home Guard Loina Information Commission Gi Commissioner Gi Mataka Mokoi the notice issue to Vigre Hairi ba Asia Sengba Ama High Court of Manipur Degi Asengwa Pakumama Hangabakanda Organization Sigi Home Guard Ase Makata and Marata and Niki Labiani Havise a Koi Sien Tajaba Ma Lajadana Aina. Be I can see High Court petition as it Tajaban.